Good morning. Ngasigi card messaging minarase ngasi irai numit irai oibanina akoigi number ahambada number 71 leire aduga color dana sky blue gumba kai gumba dumaina sizinabiba yai ko irai se first card ahum katang lotho yengase ko nutigi akoina yengba dumaina card number 1 card number 2 card number 3 ko ama ani ahum sidagi ama khanse ko aham bese kansira ani shuba kansira antraga ahum suba kansira haibdo ko aham laise ko si laise ngasigi oina ni ko sida laise ko ngasigi oina se ngasi se akoigi sum thabak inkhang tawbada oiro akoigi mai papa natraga pau nungai bagumba dumaina lakpa oina oiko arapadagi karidagi aduga haidi aina tawriba thabak tudasu growth laibado haidi khitang da oi taraga su improvement gumba lakpa khotpa dumaina oina oiko haidi shona chanba numit gumba oiba adu manifestation gumba tawba khoba matamda aina phangjaba ko hoi friday ni na manifestation tawbu kem kaide ko haidi relationship manifest tawbo ro te te leina ko pesam sagi sum friday tawbu ko kaide ko amaina gumba tawbiyo ko number 2 ko number 2 sina aina ngasi se pora ma khalle na khalla se si se phangadi kaina khanbado ado aina khalliba thabak tu dagi aina khalliba pot tu dagi hena dum phana lakpa dumaina oina oi ko aduduna haidi yamna positive oibiyo ko ngasi se thabak chatpa khotpa matamda sida leina ko kitang isha se full energetic oina adumaina gumba keno tawbiyo chatpiyo thabak chat matamda oigani phangani yagani haibagi adugi wakhalonda aduga number 3 ko number 3 sina amu khallagadi mayam amma leire sida leise ko haidi ideas mayam amma leire kaino akoigi creative thoughts mayam amma leire adubo amta pangthok tadana leiri se yenga gadang khallaga dang leibagi type tawe khara pangthokpa hounaba tawbiyo sigi potsina haidi nuti khalambe ai tawge hauge hayeng hauge hayeng chatke keno hangchitagi horage khotlage haidi khallaga dang pangtho action lawdadana leibado action lawra kanda natra akoina mai palak to ise like paba hoge kaisa haidi pekhalo mathangi tha ahu matungda pekhane haise dum padadana laitho lebdas matam leiri na ko haugadaba matam oire ko haidi any kind of thabak to matam da hau biba yare khallaga leirano aduga timings ne ayuki pung 5 ga minute 53 tagina pung 10 ga minute 5 phong lere de 38 ga minute 9 dena 12 ga minute 51 phong lere ko de 3 ga minute 38 tene 5 phong lere adagi mu 9 ga minute 38 dena 8 ga minute 51 phong lere ko du nungdang atheng bena 38 ga minute 9 dagina nungalamdagi 3 ga minute 53 phong lere ko do amu ko ken wadana haidi 5:56 am to 10:05 am ko in the morning gi ko adagi amu talakina haidi 11:28 am to 12:51 pm then evening ati afternoon 3:37 pm to 5 pm amalere ko adagi adu matungda mu 8:14 pm to 9:51 pm then 11:28 pm to 4:19 am amalere ko sisina koigi ngasigi oina timing afaba adu se lere koigi card message na thank you